ꯃꯌꯥꯝ ꯑꯩ ꯉꯁꯤ ꯁꯨꯅꯥꯏ ꯀꯥꯕꯨꯡꯒꯟꯖ ꯅꯧꯇꯨꯟ ꯕꯖꯥꯔꯗ ꯑꯩ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯑꯩꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯀꯔꯇꯥꯟꯗꯣ ꯀꯥꯏꯈꯤꯗꯅ ꯍꯩꯍꯟꯕꯀꯣ ꯑꯅꯧꯕ ꯍꯩꯍꯟ ꯆꯠꯄꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗꯩ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯀꯥꯛꯃꯅꯥ ꯁꯣꯔꯣꯛ ꯃꯄꯥꯟ ꯌꯧꯔꯦ ꯑꯩꯒꯤ ꯀ꯭ꯂꯥ ꯃꯄꯥꯟꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯒ ꯆꯠꯀꯗꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀ꯭ꯂꯕꯅꯤꯀꯣ ꯀꯥꯛꯃꯔꯥ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀ꯭ꯂꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀ꯭ꯂꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯀ꯭ꯂꯕꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯖꯔꯤ ꯑꯁꯤꯅ ꯍꯦꯛ ꯀ꯭ꯂꯕ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡꯄꯥꯝꯕꯤ ꯁꯤꯕ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯅꯤ ꯑꯁꯤꯁꯦ ꯑꯗꯣ ꯑꯩꯒꯥꯒ ꯆꯠꯀꯗꯧꯕꯅꯤ ꯑꯩꯒꯥꯒꯤꯁꯨ ꯀꯔꯇꯥꯟ ꯍꯩꯍꯜꯂꯝꯃꯤ ꯃꯥ ꯀꯩꯒ ꯄꯨꯟꯅ ꯑꯩꯒꯥꯁꯨ ꯍꯦꯛꯇ ꯁ꯭ꯔꯥꯠꯇ ꯍꯜꯂꯛꯏ ꯑꯩꯁꯨ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯑꯗꯣ ꯀꯔꯇꯥꯟ ꯍꯩꯕꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯅ ꯀꯔꯇꯥꯟ ꯂꯣꯏꯔꯦ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯒꯥꯅꯤꯁꯦ ꯑꯩꯈꯣꯏ ꯑꯩꯒꯥꯒ ꯑꯩꯒ ꯆꯠꯀꯗꯧꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯣꯔꯦꯟ ꯁꯤꯜꯆꯔ ꯁꯨꯅꯥꯏ ꯅꯧꯇꯨꯟ ꯕꯖꯥꯔ ꯌꯧꯔꯒ ꯑꯩ ꯃꯌꯥꯝꯗꯣ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯅꯧꯇꯨꯟ ꯕꯖꯥꯔ ꯌꯧꯔꯦ ꯑꯗꯣ ꯑꯩ ꯀꯣꯔꯇꯥꯟ ꯍꯩꯕ ꯃꯅꯥꯛꯁꯤꯗ ꯑꯩ ꯊꯨꯡꯉꯔꯦꯀꯣ ꯑꯗꯣ ꯑꯩ ꯀꯣꯔꯇꯥꯟ ꯍꯩꯕꯒꯤ ꯗꯨꯀꯥꯟ ꯃꯅꯥꯛꯁꯦ ꯑꯩ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯑꯝꯇꯪ ꯇꯥꯍꯟꯖꯒꯦ ꯑꯁꯤ ꯀꯣꯔꯇꯥꯟ ꯍꯩꯕꯝꯅꯤ ꯑꯁꯤꯅ ꯑꯩ ꯀꯣꯔꯇꯥꯟꯁꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯍꯩꯔꯤꯅꯤ ꯁꯤ ꯑꯝꯇꯪ ꯁꯤ ꯀꯣꯔꯇꯥꯟ ꯑꯅꯤꯅꯤ ꯁꯤ ꯖꯨꯔꯥ ꯑꯃꯃꯝ ꯁꯤ ꯖꯨꯔꯥ ꯑꯃ ꯑꯁꯤꯅ ꯑꯩꯒꯤ ꯀꯣꯔꯇꯥꯟꯅꯤ ꯅꯍꯥꯟ ꯀꯥꯏꯈꯤꯅ ꯗꯗꯥꯗ ꯍꯩ ꯂꯥꯛꯄꯅꯤ ꯗꯗꯥꯒꯤ ꯃꯃꯤꯡꯅ ꯁꯪꯀꯣꯔ ꯀꯌꯥꯁꯨ ꯗꯗꯥ ꯑꯝꯇ ꯁꯪꯀꯣꯔ ꯀꯣꯡꯐꯨꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯁꯤ ꯃꯥ ꯀꯣꯔꯇꯥꯟ ꯍꯩ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯀꯣꯔꯇꯥꯟ ꯃꯊꯧ ꯇꯥꯕꯁꯦ ꯀꯁꯥꯔꯒꯤ ꯂꯩꯔꯤꯕ ꯀꯁꯥꯔ ꯖꯤꯔꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯥꯕ꯭ꯔꯤꯕꯣꯅꯆꯤꯡꯕ ꯑꯣꯜ ꯀꯁꯥꯔ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯀꯔꯇꯥꯜ ꯍꯩꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯤ ꯂꯥꯛꯄꯤꯌꯨ ꯁꯨꯅꯥꯏ ꯑꯦꯂꯀꯥꯅꯤ ꯅꯧꯇꯨꯟ ꯕꯖꯥꯔ ꯍꯥꯏ ꯈꯪꯉꯤ ꯑꯁꯤ ꯗꯗꯥꯁꯤꯅꯤ ꯃꯄꯨꯅꯤꯁꯦ ꯀꯣꯔꯇꯥꯟ ꯍꯩꯔꯤꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯄꯣꯠꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯁꯣꯔꯥꯠꯀꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯐꯪꯒꯅꯤ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠꯀꯤ ꯈꯥꯡꯅꯆꯤꯡꯉꯕ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯒꯦꯁ ꯆꯨꯜꯍꯥꯏ ꯁꯤꯄ꯭ꯔꯣꯡꯁꯨ ꯂꯣꯏ ꯐꯪꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯔꯇꯥꯜ ꯀꯩꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯆꯦꯟꯕꯒꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕꯁꯨ ꯁꯨꯅꯥꯏꯒꯤ ꯅꯧꯇꯨꯟ ꯕꯖꯥꯔ ꯍꯥꯏꯁꯦ ꯂꯥꯛꯄꯤꯌꯨ ꯗꯗꯥꯒꯤ ꯃꯐꯝꯁꯤꯗ ꯑꯗꯣ ꯀꯣꯔꯇꯥꯟꯁꯦ ꯃꯌꯥꯝꯅ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯗꯗꯥꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯍꯟꯖꯒꯦ ꯃꯌꯥꯝꯗ अदो ऐगागा लापनी दादा एक दुई कथा कोइन आमार मणिपुरी सम्प्रदाय जे संकीर्तन ओझा गुरुजी के अपना काছে आवार कारणे कोरतान अगर अपना को ऑर्डर दिया यदि হয় আমার কাছে না বাংলার মধ্যে কোइन अपना বাংলার মধ্যে কোइन दादा नमस्कार আমি বাসনের মেকিং করি প্লাস আমার জিনিসটা থাকে সেলও করি আপনার দরকার হলে কর্তা লোক অন্য অন্য জিনিস হোক আমার কাছে আমার লোক যোগাযোগ করতে পারবেন আমার নাম শঙ্কর বণিক अदो मा मपू सिगी ममिंग नंबर हाइजेक को मैम पुनम दिंदु 9476545925 सी कांटेक्ट नंबर से कांटेक्ट तो मिनो मैम ओजा सिंगना कइगुम कोता मथौता हम कय हन हाइजरके 9476545925 असी कांटेक्ट सिगा मैमना वीर हाइगा कोता मथौता बदो दादा कॉल तो बियो दु कोटा जे फंग कोटा nya मौ ताबनी सि कोटा से असे 1 kg 300 ने सि कोटा से होजिक सु असिगे हेंबा किलो मगा 800 ग्राम 1 kg 700 ग्राम लुम बसु मा मदुगी हाइ नबा कन्ना कोनरी हाइ माइ फ्रेम लाक्ति हाइ सि कोटा से ने मयाम पुनमा सि जें बियो अदुना मयाम पुरा सिगे ले सोरा की पोचे सुले फंगे मांगोंदा मावना पोचे फंगे असे सुनाय नौतुन बाजार ने से माइ सनाबुन चिनाबा सिबे लई सिमा दुकान सि हारबेना सि सुनाय नौतुन बाजार आइता को सि नौतुन बाजार नि असिगे जों चकै काबुंगोन सिजौदि दा खोगि सालिपुगा हाइबदो दो फांगागनि अदुना मयामदा हाइजनिंबदि आइना कसार लमदम तन जीना चिंगबा मयामना हारिबा नौतुन बाजार सिगे चंगबिरे हारगा खोगि शंकरबानी माथि दुकान सिगे लाक्बिरे हारगा कोरताल हाइबा ऑर्डर तौरगा माउन हाइबा फंगनी हाइबा को ममन ngang जाम नुंगाइ मपु सिगां ai chahi ani sure ani rak sure mangon lai na kortan हाइबा सको अदुना
ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯑꯒꯣꯔꯇꯣꯂꯥ ꯂꯩꯔꯤꯕ ꯕꯗꯔꯄꯨꯔ ꯆꯤꯡꯖꯥꯔꯤꯕꯣꯟ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯤꯔꯤꯕ ꯂꯂꯥꯗ ꯂꯩꯔꯤꯕ ꯅꯥꯝ ꯁꯣꯟꯕ ꯑꯣꯖꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯔꯇꯥꯟ ꯃꯊꯧ ꯇꯥꯕ ꯇꯥꯔꯒꯁꯨ ꯑꯁꯤꯒꯤ ꯃꯐꯝꯁꯤ ꯂꯥꯛꯄꯤꯔꯒ ꯅꯧꯄꯨꯟ ꯕꯖꯥꯔꯗ ꯂꯥꯛꯄꯤꯔꯒ ꯀꯣꯔꯇꯥꯟ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯔꯇꯥꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯗ ꯃꯊꯧ ꯇꯥꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤꯀꯣ ꯑꯩ ꯃꯁꯤ ꯑꯝꯇꯪ ꯊꯝꯖꯒꯦ ꯑꯗꯣ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯦ ꯑꯩꯅ ꯌꯥꯝ ꯁꯥꯡꯉꯦ ꯑꯩꯈꯣꯏ ꯈꯨꯟꯗꯩꯅ ꯑꯩꯅ ꯑꯁꯤ ꯌꯧꯕ ꯃꯇꯝꯗ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 10 ꯆꯪꯉꯤ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯣꯔꯇꯥꯟ ꯐꯪꯉꯦ ꯀꯣꯔꯇꯥꯟꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯆꯠꯅꯕꯁꯨ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯔꯇꯥꯜ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝꯅ ꯋꯥꯐꯝ ꯄꯥꯎꯖꯦꯜ ꯑꯁꯤ ꯊꯝꯖꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯊꯝꯖꯔꯒꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯐꯪꯉꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪꯒ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕ ꯉꯝꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯊꯥꯡꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯅ ꯆꯪꯕꯇ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯤ ꯑꯗꯣ ꯄꯣꯊꯥꯔꯒ ꯀꯣꯔꯇꯥꯜꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯔꯤꯁ ꯆꯥꯈꯤꯅꯤ ꯁꯤꯔꯤꯁ ꯆꯥꯔꯒ ꯐꯦꯡꯉ ꯃꯇꯨꯡꯗ ꯄꯤꯇꯜ ꯄꯥꯂꯤꯁꯅ ꯑꯃꯨꯛ ꯇꯛꯈꯤꯅꯤ ꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯍꯌꯦꯡꯁꯦ ꯑꯩ ꯀꯁꯥꯔ ꯕꯦꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 2ꯗ ꯁꯣꯔꯥꯊ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯋꯥꯁꯨ ꯋꯥꯔꯦ ꯑꯩ ꯉꯁꯤ ꯂꯥꯛꯄꯁꯦ ꯅꯧꯇꯨꯟ ꯕꯖꯥꯔꯗꯒꯤ ꯌꯨꯝ ꯌꯧꯕꯗ ꯍꯜꯂꯛꯄꯗꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯀꯣ ꯃꯇꯝꯁꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 20 ꯍꯥꯏꯗꯣ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯠꯆꯔꯨꯔꯦ ꯍꯜꯂꯛꯑꯦ ꯑꯗꯣ ꯀꯣꯔꯇꯥꯟ ꯑꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯉꯁꯤ ꯑꯩ ꯀꯣꯔꯇꯥꯟꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯀꯣꯔꯇꯥꯟ ꯑꯁꯤ ꯑꯗꯣ ꯑꯍꯟꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗꯤ ꯀꯥꯏꯈ꯭ꯔꯃꯤꯅꯀꯣ ꯑꯗꯣ ꯑꯩ ꯀꯣꯔꯇꯥꯟꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯏꯌꯦꯕ ꯑꯩ ꯀꯣꯔꯇꯥꯟꯁꯤ ꯉꯁꯤ ꯑꯩ ꯊꯃꯣꯏꯗ ꯄꯦꯜꯂꯤ ꯑꯗ ꯑꯩꯅ ꯈꯟꯖꯕ ꯃꯑꯣꯡꯗ ꯊꯣꯛꯑꯦ ꯀꯣꯔꯇꯥꯜꯁꯦ ꯐꯖꯅꯁꯨ ꯍꯩꯔꯦ ꯃꯥꯡꯉꯁꯨꯀꯣ ꯀꯣꯔꯇꯥꯜ ꯑꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯅꯥꯝ ꯁꯣꯟꯕ ꯑꯣꯖꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯀꯣꯔꯇꯥꯜ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯀꯣꯔꯇꯥꯟ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯀꯣꯔꯇꯥꯟ ꯍꯩꯕꯁꯨ ꯌꯥꯝꯅ ꯐꯩ ꯃꯥꯛꯇꯤ ꯀꯣꯔꯇꯥꯟ ꯍꯩꯕꯅ ꯑꯣꯔꯗꯔ ꯇꯧꯔꯝꯕ ꯍꯦꯛꯇ ꯍꯩꯇꯦ ꯗꯤꯟ ꯕꯥꯔ ꯌꯦꯡꯉꯀꯣ ꯗꯤꯟ ꯑꯐꯕ ꯌꯦꯡꯉꯒ ꯃꯗꯨꯃꯥꯏꯅ ꯀꯣꯔꯇꯥꯟꯁꯤ ꯍꯩ ꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯈꯥ ꯇꯥꯖꯔꯔꯣꯏꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯑꯩꯅ ꯀꯩꯁꯨ ꯈꯪꯖ ꯍꯩꯖꯗꯕ ꯑꯩꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯃꯆꯥ ꯑꯃ ꯍꯥꯡꯖꯕꯁꯤ ꯃꯌꯥꯝꯗ ꯑꯁꯤꯒꯨꯝꯕ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯁꯨ ꯃꯩꯇꯩꯒꯤ ꯍꯥꯏꯗꯤ ꯆꯠꯅꯔꯕ ꯅꯨꯡꯁꯤꯔꯕ ꯀꯣ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯏꯁꯥꯅ ꯄꯥꯝꯖꯔꯨꯕ ꯑꯁꯤꯕꯨ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯆꯦꯅꯦꯜ ꯃꯆꯥ ꯑꯃ ꯇꯧꯖꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯋꯥꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩꯗꯤ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯈꯜꯂꯤꯃꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯃꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯇꯧꯅꯔꯝꯕ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯅꯠꯇ ꯁꯪꯀꯤꯔꯇꯟꯗ ꯆꯪꯉꯤꯕ ꯄꯣꯠꯆꯥꯛꯁꯤꯡꯁꯦ ꯌꯥꯝ ꯋꯥꯁꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤꯀꯣ ꯃꯅꯤꯄꯨꯔꯗꯐꯥꯎ ꯍꯦꯛꯇ ꯍꯥꯏꯕꯒ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯁꯤꯖꯟ ꯑꯃ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯠꯆꯔꯨꯕ ꯃꯐꯝ ꯑꯁꯤꯒ ꯀꯔꯇꯥꯜꯁꯦ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯁꯥꯔꯗ ꯍꯩꯔꯤꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯄꯥꯎꯖꯦꯜ ꯃꯆꯥ ꯑꯃ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯡꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯌꯥꯎꯈ꯭ꯔꯁꯨ ꯅꯨꯡꯁꯤꯔꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯌꯥꯝꯕꯁꯤꯡ ꯏꯇꯩꯃꯁꯤꯡ ꯏꯆꯦꯁꯤꯡ ꯏꯆꯟꯁꯤꯡꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯁꯨꯝ ꯆꯨꯝꯊꯣꯛꯄꯤꯔꯛꯎ ꯀꯣ ꯑꯩ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯊꯝꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯆꯦꯅꯦꯜ ꯑꯁꯦ ꯆꯠꯊꯕꯤꯌꯨ ꯐꯖꯕ ꯅꯨꯡꯁꯤꯕ ꯄꯥꯎꯇꯥꯛ ꯄꯥꯎꯖꯦꯜ ꯀꯌా ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏꯁꯨ ꯂꯧꯖꯒꯦ ꯍꯥꯏꯗꯤ ꯍꯧꯒꯠꯂꯤꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯃꯥꯖꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜꯗꯨ ꯄꯤꯃꯤꯟꯅꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯊꯝꯖꯔꯒꯦ ꯑꯣꯀꯦ ꯕꯥꯏ